Krumzari, Miekta Bribis Mutaran Ochari, Masimur Pauta, National Highway the Jathariba economic blockade Asida Panduna Ladyba, Gari Singi Matik Java Security Pinadaba Manipur High Court na Kangan Kray. BJP Manipur Thugaiba Pamba, Missimina Amadi, Mahola Pokton ba Party ni Miam na Jackson Biohina, Deputy Chief Minister Gakamna Pundo Kray. Amadi, Interlocutor RN Rabina and ASEAN IM Amadi Bharat Sarkar ge Peace Accord na Kangrup Amatagi Mayuta Layroi Amadi Yumlo Nava State Singi Territorial Boundary Kahaloi Heidi. Mapungaba Pau Pizari. United Naga Council UNC na Assembly da bill ahum pass tawkiba amasung resolution ani lokibagi mayokta tha asigi anigi ahing nungyai numit taranigi National Highways in the Chathariba economic blockade asina panduna lediba gari sing chathok sasin yananaba state na matik jaba security pinanaba Manipur High Court na kangan kre Moirangkhom Sagwaizam leratagi Rajkumar Joysana na thangat kiba PIL amada Chief Justice LK Mohapatra amasung Justice N Koteshwar gi bench na direction asi pikibani case asi jail marigi batungda pukhanaba order Taukre. PIL asigi official respondent oina Minister of Home Affairs, Manipur Chief Secretary, DGP, IGP, Law and Order, IGP Intelligence, GOC 57 Mountain Division, IGAR South Amasung Biaro Yauri. Private respondent United Naga Council Secretary S. Milan Amasung Amjugi President Wakemcha Samjai Yauri. UNC Amasung Amjuda notice issue Tonanabasu Kangan Kre, Iramasi Matanda Petitioner Gay Council Oediba Advocate Maibam Hemchandra Gay, Wangkai Eastern Ground Manataleba Yumda Pangtokiba Pawimi Pamamada Advocate B. Prem Sarmana, PIL Asi Maruena Indian Constitution Gay Article Taramapan Amadi Kumathogi Makada, Right to Life Amadi, Right to Movement Kamari Lena Tabani, Manipurgi Nomagi Changdabaya Draba Polamgi Chada Marfudra Mapandi Mapandagi Pusilapani, Polam Sing Asibu Pusilaliba National Highway Anita Itatatana Dabi Ama Fangnabagi Damak Ban Blockade Tokshinbana, Manipurgi Larabana Saruk Chada Humbudra Manga Oiba Miam da Hen Awaba Jeteng P. Ban Blockade Asina Demand Tan Badat Natana Demand Tan Badan Natana Manipurgi Mui La Kumapan Lom Asi Sinari Bra Haiba Asini Haiki. Manipurda Laiba State Government Asina Hojik Mayam ki interesta Chapchaba security sing asi provide Toduna Gari sing essential commodities Migi Bagi Yamna Darka or Him the Sangiba San and Nabagi petrol ki diesel ki sang na kiu leptana awaba kayam piri basing ase phananabagi damakta makoi sing asi true and false chatpasi yamna security provide todana government provide todana makoi sing asida mayam gi government amo oina manipur gi government amo oina mapi mapa amo oina laibag asigi daite lodana praja jingi welfare da hariba judgment asi tartuna Tasena security provide Odana, Hojik Nachiming essential commodities and Pusanabagi Damakta direction Pire. Tangmaban Amasung Tongzu Kendra Mara Chemical Naxila Pagaloina BJP Amasung Congress Amadama Bohunabagi Chang Wankalagli BJP Manipur Tugaina Bahonabada Tawayawa Partini Masidagi Miam the Jackson Biohina Deputy Chief Minister Gakamna Fundokre Tangmaban Block Congress Committee Nasindana Lalamumakong Ima Irai Lemagi Sangna the Partokiba Mikalgi campaign da Wafamasi Fundokibani Taramasida PhD Minister I Hemochandra MLA N Loken Kendra Asigi Mirep Oiba Jotin Wakom Amadi Ate Congress ke Luchimba Kana Saryaki Deputy Chief Minister na Miam na Mara Chemical Asigi Asengba Chumba Kanglabadi Congress na Soidana Mai Pakani Mikal Asigi Horpamdi Miamgi Saktibu Lana Sizinaruba Miambu Tawoidaba Tauningbada Taurubagi Mahaini BJP asi Manipur Miamga Songna Samnaba Yadaba Mahu Langpok Misimina Topa Party ni Anderson IMga Peace Accord Sahi Taunaraga Manipur Miam da Kangandri Government na Kangan Binaba Harabasu Tabidana Lady Peace Accord Oirabasu Framework Agreement Oirabasu Miamgi Domenda Thamgadabani Manipur Tugaina Bahonabada Hena Tawayawa NPF ka BJP ga Center da Punna Lega Minari Manipur gi Oinasu Temenglong District ta Punna Jaminaduna ADCCMD Masina Takpari Party asi Manipur Tugaina Bahonabada Hena Tawayawa Party ni Haiki
MLAN Lokena, Miamna Jahi Manga Kendragi, Mihut Oinaba Takraga, Mihut Oiba Hitaduna, disqualified Toropa, Tamaban Kendragi Miambu, Manipuri Miam among the Ikaiba Pibani, BJP na government asi Senjatum Zatawi Haiduna, Maral Siduna, Department Kayada Daptauduna, Lona Selaguna Lady, Party Asigi from Puribasing Sel Java, Ming Chanbada Fauba Sel Java Party ni, Howudagi Hona Senjatum Zadi, Makoina Tauduna Lady, Makoina government Parabadi Kari Oigani Haba, Miamna Kangzibu, Haiki. Bharat Sarkar amadi NSN IM anigi peace talk ta interlocutor oiriba RN Rabina handakta sei tawnakiba Naga peace accord na yelongwedagi leminaraklaba tongan ba kanglup singi mayukta leiroi Nagaland ga yumlon naba state ahumgi territorial boundary kaheloi haina citizen committee Manipuri mihut singda thazaba pire haina advocate Khaidam manina fundokre ngasi classic grande da RN Rabiga committee gi miyoi tare na saba mihut kangbuga pung anirom unaduna wari sanabada RN Rabina peace accord Yauribasing Miam the Kangandrabasu Masigi Aroiba Warushin Sebada Lamdam Asida Ladiba Tongan Bakanglup Amasung organization Singi Watabagadona Constitution gi Wang with the Tabak Toroi Autonomy Taliba Asi Naga Katagi Oina Toroi Haiki Mana Harib said Manipur, Assam, Arunachal Pradesh ki territorial boundary se geographical boundary se Masi so oi Masi Sokta Basima Adiga Ani Subada NSN I am government to India wari sanari basa masi Indian Constitution ki framework makada sanagada bani ayusima adagi ahum subada ujaki framework se diya we hari se some sort of autonomy ama PB ki wapam hari bahiram ahum masida yani karma makauja autonomy no haiba aduna chingba mayam amati leptri hayadar mana hayre Amaronda Khaidam Manina Makatana Fondo Kibada National Highway da blockade Chatariba Huran Jinti Tauriba Madi Mio Mine Chatariba si Miobagi Hak Matani Masida Akanaba Miang Changbinaba Center the report of a Piragani Haiki RN Raviga Unaba Aduda Committee Chairman Radabinot Kwejam Assistant Convener Roshan Senior Journalist BB Sarma Professor W Nabakumar Amadi Telegra Pauchegi Correspondent Kelen Tokshop Susaruk Yaki BJP na corruption lehendanaba Amadi Chakwa Tharangda Kumang Chokshin Hananaba Panamda Thamaban Amadi Tongju Kendrada BJP na Mikal Tengnabani Haina BJP State Unit ki President TS Chawbana ngasi Tongju Kendrada Party asigi mirep oigadariba TS Biswajit ki nomination file tawba lakpada promise na fondokre mana makata na haikibada prajasina corruption da haraba Congress Sarkar handaki Mikal asina chapsana para tambirasi fondoki corruption na chahatlaba Manipur kannanawgi damakta BJP Manipur Pradesh na corruption na maruba agenda amana development jahi talahum do chupna palaba Shri Bobigi amasung Congress ke sarkar na Manipur da scam na mathang thangba corruption na haraba chumba masine agenda waraga development da su akoi paikakani Tongju Kendra ki Maraki Mikalda BJP ki Mirep Oigadoriba TS Biswajina ngasi Imphal District ki ROL Delina da Mirep Che Pisinkre ngasi Mirep Che Pisinba aduda BJP Manipur Pradesh ki President TS Chawba Secretary Administration M Ashwani Kumar na Chungba Singh Susarya ki Mirep Che Pisinba adugu marilena na TS Biswajina fondokibada Congress Sarkar na Sakti lana season aduna Praja Singh awaba nanghanbani masigi mahai Congress na phangbatabani fondoki development mapung phara legedabasi government sina yengchendabasina ngasi development tawba ngamdabani haibasi ai haijagani Jiribangbu mapung phaba revenue district ama ohelu haiba dabida pung kunipan gi general strike chathakraba matung makhatana November 3 ke ahing nungai dagi Imphal Jiribam lambi amadi jiriga samnariba intervillage road sing yauna matam kakana economic blockade chathragani lauthokre Jiribam district demand committee convener W Dinesh Meitena ngasi Jiribam da pangthopa paw mifam amada haukiba October 13 lukharagi sasinaba ina Jiribamgi revenue district ama ohenbagi matangda government ta memorandum pisinkiba amadi November amada pauche singda lana pau phongkiba laibak thibani tahi kaya gi mamangdagi akanba khongjang kaya sangsindrana laliba myamgi khongjang asibu lara lamjingna bahonaba kanglupi irang sagana bahonariba asi khudakta tokadabani demand committee na jangshiliba khongjang khudimakta Jiribamda leriba kanglup khudimangna saruk yaduna lakli taliba dabi asi Jiribamda leriba kanglup khudimakini miyoi kharana lana lamjing naba honariba asida miyamna thazabigenu Manipur government asu athuba matanda mapung phaba revenue district ama oina laktokadabani hairi
Hello, Miamna Maraki Mikalasida, Congress na Yelapa Paisa Loksim Yuhana BJP State Unit President Tish Jawbana Fondokiba Wafam Asi, Kendra Ani Asi Kaltana Tana Manipur Miambo Aran Balambida Lamzing Bani, Mana Jatabat Senjatumza Miama Mangda Fongna, Torokpani Haina MPCC President Suoriba Deputy Chief Minister Kagamna Fondokre, Tongju Kendra Election Committee na Sindra Kongman Mangjil the Pangtokiba Mikalgi campaign da Wafamasi Man Fondokibani, Taramasida Minister M. Okendro, Minister I Hamochandra, MLA K. Ranjit, Kendra Sigi, Congress Committee Oriba, Bijoy Koizam Amadi, Atailuchumba Kasu Yaki, Deputy Chief Minister Gakangamna, Maraki Mikal Pangtonaba, Sinba Matik Chadre, Haina, Tantokraba, Mioina, Miamgi, Yafa, Taurang, Tobugi, Hota, Party from Tanaduna, Laitokpa, Asina, Jahi Ahumlom, MLA Oibada, Toju Kendra, Maninglom, the Oina Chintare, BJP President, Congress Nat Yelapa Pesa, Lokshilu, Haikibasi, Mikal da Miamgi, vote Yonba Oina Uhanbani, Haiki. Hata BJP sakragi nagara nokusinga agreement pura put masih tak kau hagda framework agreement hagda masih agreement di pundu kuya Manipur sakra Honorable Chief Minister na karimo masih content se agreement se singne kari karino koi any accord any group welcome to we Manipur interest shopanya Education Minister M. Okendrona disqualified Taroba MLA Adida Makoi Lande Harbadi Speaker Mayota Court Wakapayai Maduna Taduna Congress Amadi Government Put Lana Sandopa Labak Tivani BJP da vote Piba Hibasi Manipur Yontopa Chapmane Haike MLA K. Ranjina BJP na Center da Government Parapada Manipur Tugaina Batabak Amuk Chatarali Peace Accord Ki Makada Arun Ba Agenda Amat Tamduna BJP na Tabak Chatari Fundoke Haukiba Assembly Election da Tongju Kendra da NCP Ki Berep Oikiba Kanguzam Mangi Ngasi BJP da Yaropada Ayaba Piki Bagaloina na Baraki Mikal Asida BJP Ki Mireta Sogalagani Hana Lautokre Mana BJP da Yaropada Taram Opagi Taramaba Ngasi BJP Manipur Pradesh Ki Office da Pangtokre Taramadu da Party Ki President TS Chauba Tongju Kendra da BJP Ki Mirep Oiba Thongam Biswajit Hanagi Speaker S. Dhananjoy Amadi BJP Ki Ruchingba RK Ranjan na Chingba Mioy Singh Saruk Yaki Nauna Yaropa Ke Mangina Lengak Sasan Mot Padagi Manipur da Lupa Crore Lising Kaya Thadarabasu Miyamgi Choko Thorang Ningthina Paikat Pangamloi Afaba Lengak Sasan Ama Lehanabagi Dabak BJP da Thazaba Thamduna Changlapani Haiki President TS Chawbana Tongju Kendragi Baraki Mikal Asida MPP Amasung LJP na Chingba Party Sing Sagolapana Mikal Asi Suidana Mai Pakani Thazai Fondoke Mai Pangdraba, Sing Pangdraba, Lambi Litraba, Dr. Khana Litraba, School Litraba. How to Kamna? Singin is how right. Sauli Kanana no Congress ke sing the Karibe MLA administration, Makon Mahan Sadana Masi Impal Manungsida Congress ki lady MLA sing Yum Home Minister Gimum Ubada Akiba Pangekwe Maramadana Singhina Tamiga Nushina Dripche Maram quite Maram Webadi Tribal welfare Mantri welfare MLA welfare one talk to na Jahi Kaya Charak Padan Maram Waraga Jingdanga City developed out Muhammad Azbat Ali Harpada Chenaba Mio Emma Faraba Matunda Mio Humarigi Ming Hadolabasu Ilbung Police Nangasi Fawda Mio Emata Fagataba Yaninda Fondotuna Tasi Taruki Ayupumanga Namida Pumanga Fawba J Sina Infaya Ribola Mida General Strike Okre Amarom Da Kairaudagi Oza Babu Mio Karaki Kuzil Tarandagi Hatkibatong Pangal Political Forum na Yaninda Fondorali Maralebisungo and Yoeva Jerak Fangana Honabada Club Maira Pabi Amadi Miampumna Makimating Changi J Sina Pakalapa Kongjang Kudimak Forum Asina Sawakani Hadi Paul Marathana Teba break Amata Break Batunda Taram Uxeri Jakibatang Anida Manipurda Ladiba College Singi Mahiri Singi Mikalda Tawagi Wakomani Girls College Ki Mikalga Mari Lena Desam District Council Tawagi President College Singi Mahiri Kara Fuba Cheba Tokiba Todo Adugi Matanga Desam Tawal District Council Ki President da MSU volunteers in a Kut Taki have a Wafam Arambani Hana MSU headquarter the Pangtokiba Paumi Singa Unavada MSU General Secretary Manjit Sarang Temna Fundokre Mana Makata na Hakibada Numid Aduda Infadagi Desam Yamlaba volunteers in a Gari Tare Nepal da Lagtuna MSU Tawal District Unit ki Office ki Thong Now Office ta Tamba laptop ama Thugabida Natana Salam Khongchata Lakidraba Mio Marigi photo bu Thugai Namba Thongbu MSU Nakchina Lawi Quality Education Purakani Haiduna Lauriba Mahiri Lub Amana Chathagiba Thong Adu Angapopoi Haiki
ꯑꯁꯤꯒꯨꯝꯕ ꯃꯣꯔꯦꯜ ꯌꯥꯎꯗꯕ ꯃꯍꯩ ꯂꯨꯆꯤꯡꯕ ꯁꯥꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯅꯝꯊꯥꯛ ꯇꯧꯔꯀꯥꯟꯗ ꯃꯥꯏꯈꯨꯝ ꯎꯞꯄ ꯀꯥꯟꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯏꯊꯤꯜ ꯈꯪꯗꯅ ꯑꯩꯈꯣꯏꯒꯤ ꯁꯥꯁꯤꯟꯅꯕ ꯊꯃꯣꯏ ꯁꯦꯡꯗꯕ ꯑꯁꯤꯒꯨꯝꯕ ꯂꯨꯆꯤꯡꯕꯁꯤꯡꯁꯤ ꯃꯤꯌꯥꯝꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯆꯥꯕ ꯄꯔꯥ ꯇꯝꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯩ ꯃꯅꯤꯄꯨꯔꯗ ꯔꯤꯛꯇꯔ ꯁ꯭ꯀꯦꯜ 8.5ꯗ ꯁꯦꯀꯦꯟ 32 ꯌꯨꯑꯥꯔ ꯍꯥꯕꯗ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯁ꯭ꯇꯔꯛꯆꯔꯁꯤꯡ ꯑꯌꯥꯝꯕꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯆꯥꯡ ꯋꯥꯡꯒꯅꯤ ꯍꯥꯏꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯁꯤꯚꯤꯜ ꯗꯤꯐꯦꯟꯁꯀꯤ ꯁ꯭ꯇꯥꯐ ꯑꯣꯐꯤꯁꯔ ꯇ꯭ꯔꯦꯅꯤꯡ MD ꯑꯌꯨꯕ ꯈꯥꯟꯅ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯇ꯭ꯔꯦꯅꯤꯡ ꯑꯣꯟ ꯁꯔꯆ ꯔꯦꯁꯀ꯭ꯌꯨ ꯑꯦꯟड ꯐꯔꯁꯠ ꯑꯦꯗ ꯐꯣꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯚꯣꯂunteerꯒꯤ ꯇ꯭ꯔꯦꯅꯤꯡ ꯄ꯭रोग्राम ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯝꯊꯕꯥꯜ ꯃꯟꯇ꯭ꯔꯤꯈꯣꯡꯗ ꯂꯩꯕ ꯍ꯭ꯌꯨꯃꯦꯟ ꯋꯦꯜꯐꯦꯌꯔ ꯀ꯭ꯂꯕꯇ ꯇ꯭ꯔꯦꯅꯤꯡ ꯄ꯭रोग्राम ꯍꯧꯗꯣꯛꯈꯤꯕ ꯑꯗꯨꯗ ꯂꯝꯗꯝ ꯑꯗꯣꯝꯒꯤ ꯄ꯭ꯔꯙꯥꯟ ꯑꯔꯥꯝꯕꯝ ꯏꯉꯣꯇꯣꯝꯕ ꯑꯃꯗꯤ ꯑꯇꯩ ꯃꯁꯛꯅꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯑꯌꯨꯕ ꯈꯥꯟꯅ ꯃꯈꯥ ꯇꯥꯅ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯗꯤ ꯁꯥꯏꯀ꯭ꯂꯣꯟꯅꯆꯤꯡꯕ ꯃꯥꯡꯖꯧꯅꯅ ꯈꯪꯕ ꯉꯝꯕ ꯃꯔꯝꯅ ꯃꯤꯌꯥꯝꯅ ꯆꯦꯛꯁꯤꯟꯍꯧꯕ ꯅꯪꯉꯤ ꯌꯨꯑꯥꯔ ꯍꯥꯕꯗꯤ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯍꯥꯕꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯆꯥꯡ ꯋꯥꯡꯉꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯇꯦꯛꯇꯣꯅꯤꯛ ꯄ꯭ꯂꯦꯠ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯂꯩꯕ ꯃꯐꯝ ꯑꯣꯏꯕꯅ ꯌꯨꯑꯥꯔ ꯍꯥꯕꯗꯒꯤ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯌꯥꯎꯅ ꯁ꯭ꯇꯔꯛꯆꯔꯁꯤꯡ ꯅꯤꯌꯣꯝ ꯅꯤꯇꯤ ꯅꯤꯡꯊꯤꯅ ꯏꯟꯗ꯭ꯔꯕꯗꯤ ꯑꯀꯟꯕ ꯌꯨꯑꯥꯔ ꯍꯥꯔꯛꯄꯗ ꯃꯤꯁꯤ ꯃꯤꯅꯥ ꯆꯥꯎꯅ ꯊꯣꯛꯀꯅꯤ ꯍꯥꯏꯈꯤ ꯃꯇꯧ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯕꯤꯜꯗꯤꯡ ꯕꯥꯏꯂꯣꯁꯤ ꯏꯜꯂꯒ ꯌꯨꯝ ꯁꯥꯒꯗꯒꯦ ꯃꯇꯧ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯑꯦꯗ ꯄꯤꯒꯗꯒꯦ ꯃꯇꯧ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏ ꯔꯦꯁꯀ꯭ꯌꯨ ꯁꯥꯔꯚꯤꯁꯇ ꯃꯩ ꯃꯥꯏ ꯑꯣꯟꯁꯤꯟꯒꯗꯒꯦ ꯃꯩ ꯆꯥꯛꯄꯗ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝ ꯍꯥꯏꯅ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯃꯦꯖꯔ ꯑꯃ ꯂꯧꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯑꯩꯈꯣꯏ ꯐꯨꯜꯂꯤ ꯁ꯭ꯇꯗꯤ ꯇꯧꯋꯦ ꯐꯤꯁꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯅꯤꯡꯒꯣꯜ ꯆꯥꯛꯀꯧꯕ ꯀꯨꯝꯍꯩꯒ ꯃꯔꯤ ꯂꯩꯅꯅ ꯅꯕꯦꯝꯕꯔ 12ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯐꯤꯁ ꯐꯦꯌꯔ ꯀꯝ ꯐꯤꯁ ꯀ꯭ꯔꯣꯞ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯉꯥ ꯀꯤꯂꯣꯒ꯭ꯔꯥꯝ 30,000 ꯔꯣꯝ ꯄꯨꯊꯣꯛꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯉꯁꯤ ISTV ꯅ꯭ꯌꯨꯁꯀ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯑꯦꯛꯁꯇꯦꯟꯁꯟ ꯑꯣꯐꯤꯁꯔ ꯊꯧꯗꯥꯝ ꯏꯪꯍꯣꯕꯤꯒ ꯎꯅꯕ ꯑꯃꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯉꯥꯒꯤ ꯃꯦꯂꯥꯗ ꯉꯥ ꯀꯤꯂꯣꯒ꯭राꯝ 65,000ꯒꯤ ꯃꯊꯛꯇ ꯌꯣꯟꯕ ꯉꯝꯈꯤ ꯍꯥꯏꯔꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯉꯥꯒꯤ ꯃꯦꯂꯥ ꯑꯁꯤꯗ ꯔꯧ ꯀꯠꯂꯥ ꯒ꯭ꯔꯥꯁ ꯀꯥꯔꯞ सिल्वर काप यावना इंडिजिनस फिशिंग मरुइना ngaton pengba amadi khabak miyamda fanganana bathorang tauri maruina indigenous fishing asigi manungda bela asida ngaton pengba amadi khabak miyamda kg amada lupa 400 da fanganana bahonari yamdrabada stall marfuda taruk hangtuna miyamda nga fangangani nga sing asi tampaki district mari dagi puthorakani haibagi thajaba thamli haina ingobina makha taki Impal West Impal East Bishnupur Thobal loina akogi Impal da su akogi FFDA haiba amak lai haijariba si moi sidagi official sing sina yam banga si yam puthorakani duga atai hill district singi city mangwanda thamiba target tu khak puthokna bugi khona jaban Manipur gi achoba kumai ningol chakobagi mangoyana highway sinda blockade tawbana miyamda khudongchadaba mayong hale haina international maitei forum na phondroli mapalamdagi pusilakadaba chana thangnanaba polam amadi petrol na chingba phangdabagi awaba mayongnaba yai kumai asiga mari lenana legadaba polam sing phangdabagi awaba thoktanaba mari lenaba singi puning chingsilali jathariba blockade asigi mayota counter blockade tawragani haina su forum asina makata na khangalali Biotech instrument की मतंग दा ट्रेनिंग प्रोग्राम अमा नंबोल हाई सेकेंडरी स्कूल दा पांथोक्रे स्कूल असि ब्रिज प्रोजेक्ट की मखा दा पांथोपा प्रोग्राम असिदा बायोटेक्नोलॉजी इंस्ट्रूमेंट सिंगी मतंग दा महिरी सिंदा ज्ञान पी की नंबोल सानोई कॉलेज की एसोसिएट प्रोफेसर ओलुकोई अमदी साइंटिस्ट इबेमल देवीना रिसोर्स पर्सन होना सरुक याकी ngasi konthojamda leba western college ta district horticulture office imphal west sponsor tawduna nongchup imphal lomi simi chawko thonang lup amadi all manipur progressive farmers association imphal west sindana nomga bat ningtham mahi marong thabagi training program ama pangthokre tharamadu da district horticulture officer L Upendra lupki president thoiba amadi atai myoy kya susarya ke tharonga bari lenana L Upendra na phongdoki beda lomi singna ningtham mahi marong amadi mana masing thaba matamda hena chathok leina puthokadaba matamga chanaba khusu Laising season naba darkar oi aying asagi khol karakpana chauna ohong balai department na lomi singda matangwa chanaba khusukulai sing pi na bathorang tauri phongdoke Modi Sarkar na Sidmi Simbu Minai Ohenana Bathausil Hai Naming Thonba All India Trade Union Congress Manipur ki General Secretary L Sotin Kumar Iba Larigama ngasi Auno bi matung ina CPI ki conference hall da phongkre Lari phom ki taramadu da CITU ki leader KSS Santa TUCC ki president KS Gyaneshwar Sutharoma Pusingwena Saruya ki Labor Department ta Deputy Labor Commissioner Elangwam Tomba Singana from Paiduna Laringai Jerakta Atopa ama thazilakwa Madam Chade Deputy Labor Commissioner ki Chay Nabal Henbigano Haina Mari Lenevsigi Puning Tongan Tongan Balup Ahumna Thadro Pachero Amana Fundroli Balatana Timba Break Amamu Break Matang Damukana Taramungsari
language issue gi matang da state cabinet na lokhiba warep yaning da phongdo tuna ngasi kangpopi da private school gi mahri sina khongcha chakre Sada Hills Private School Association asinduna chakriba khongchat asina jingi recognized private schools sina thenariba khudong chadaba singi matangda Manipur board na lumna lawdaba thawang yaning da phongdoke Hiramasida Chief Minister na miyang changbinaba pongning chingsili tonga ba school gi maheroi lising ahum lom henbana ayutagi kangpopi Thomas Ground da pullaba matung ZDO office tamna chake makata na ADC complex satuna Chief Minister yaunana ba ADC gi khutang da memorandum ama pisanke khongchat asi Thomas Ground da halaktuna loisinke additional language adumak thamu language da athingban leiganu subject sing khanjanabagi free ohelu meite mek pamde chingi tongan ba board ke regular chairman ama hapo haina dabi tauri association gi general secretary NG Hakim na additional english syllabus tagi lokthokhi ba asi state government ke asaba thausil ni mahiroi amada lol ani na jaga ohum hapshin ba asi hana ani tamba fawda warba matam asida students singda hena polum oiragani government school singda language oza piba ngamjaga private school singna matau karamna oza subject singi thamgadoribano state asigi leriba tonga ba travel kunthani thoi asigi textbook leibadi khara khaktani government na jingi district singi tongan ba board ama thambige haibra natragana housing leriba board asi jing amasung tamgi tonga ba section ani thamgera habadu yengsindiu haike Chandel District Private School Association asinduna Manipur Board ke syllabus tagi additional English laktokibagi mayukta mahiri sinna khongcha chakre Maha Union Government Higher Secondary Ground dagi haukiba khongcha asina DC office fawba chatuna ADC Chandel da memorandum ama Chief Minister da pisinana ba khushina ke association gi president Joy Kumar Anal na board na 3-tier language policy chatnaba haukibadagi chingi district singi school singna additional English asi adumak thambina ba dabi tawduna lakli school authority na tongan ba furup singi lol gi wajat thambangam loi maramaduna additional English asi adumak thambiyu haike Handak MPSC na assistant professor khara longnaba kawbada English ni supna mapan gi mamangda PhD oraba candidates na apply tawbada application certificate yawdrabadi reject tawragani haina phondorak liba wafam PhD degree holder association ayaning daba phondokre Manipur Press Club ta pangthokpa pawul mifam amada association gi president Dr Ningthem Sizaguru Mayum na application certificate asi hayeng November 5 gi nungthilpung ani fawbagi manungda pirak taba tarabadi reject tawgani haina wafam haiba wafam asi handopiyu atai atopa state singda chanariba yanariba sigum Manipur da su fanakan haizarba su ngasi fawba response amata fangdri November 3 ki ayupung tara fawbi manungda wafam amata phongdorak taba tarabadi lengapa sing academic value khangdaba singni haina lawgani phongdoke Singzamai Kendra gi manung channel ba Singzamai thongam lakai dagi ka wataba Indo Bama Road ki diversion road asi bari lenaba authority na matam kaya gi mamang dagi sembi dabana miyam da chawna khudongcha daba mayong nale lambi fatabana maram oidana makhal kaya gi gari sing chapada nomo gi soksil lapaga loinana miyam da hakchang songa oide lambi asi athuba matam da sembi drabadi makhal kaya gi khongjang sangsin baga loinana lambi asi tingzilagani haina lekai asida leriba Siroi Club ki organization secretary Jadubanina phondoroli United Tribal Liberation Army Utla SK Thado Group ki taruk shuba recognition dega loinana cultural festival ama Taushem subdivision gi manung chana leiba perennial peace camp leisang fai mukto khal da pangthokre lobasigi cadre singna lekhidraba cadre sing amasung leader sing da leisu katana ikai khumnaba utke imung manung da su khudol tamki tharamasida khulkaya gi chief atai civil society gi lujingba kya susaruk yaki Subanomagi Henabi Lehenbada Maribang Nimbagi Wakalon Jengadabani Hana Social Scientist Dr. Danabi Lasam La Fondokre Masi Kyangway Hebu Makong the Pangtopa Lunila Elizabeth Lakidabagi Taranito Shubaning Sintaramda Mahana Wafamasi Fondokibani JB Bros and Company Makada Kesh Inauba Family Nasindra Pangtopa Taramada Miamna Lakidabi Mahire Si Photo da Lay Sukatane Kumnaki Lam Kayada Hingna Ponabada Mai Palava Amadi Onariba Ukrul Chandel Imphal West Amadi is Kimapam Sindaleva Muisinda Kudo Popitune Kumnaki all is home give Muisinda Sutarunga Mari Lenana Jeng Hawaii Sinyantoki NS Kuntrata Red Truck Owners Association President Case Inaubana Manipur Mui Karana Divide and Rule Policy Sanaduna Jing Tamgi Mari Tuana Honari Ekoi Amatani Amana Amabu Hantani Yambugi Henabi Tadola Sihaike Dr. Dhanabi Lasam na Makata na Fondoki Beda Pangtoliba Thoram Asina Jing Tamgi Nushimari Sagapada Mating Oregani Miana Subanombagi Henabi Walapana Halaman Sinda Chakadaba Takshi Khasigi Mami Samlale Bakobu Ikai Kumnabu Utpa Haibasi Ekoigi Chatnabini Haibasi Ngasigi Mirol na Ningsingwa Matam Yaure Fondoki Kami ima ipa
ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯁꯤꯕꯒꯤ ꯀꯜꯆꯔꯅꯤ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯃꯣꯗꯔꯅꯤꯖꯝꯒꯤ ꯑꯅꯧꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝꯁꯤꯒ ꯍꯥꯟꯅꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯂꯤꯖꯝ ꯑꯔꯤꯕꯒꯤ ꯆꯠꯅꯕꯤꯁꯤꯗ ꯑꯍꯟꯁꯤꯡꯅ ꯑꯔꯤꯕꯁꯤꯗ ꯂꯩꯍꯧꯕ ꯑꯉꯥꯡꯁꯤꯡꯅ ꯑꯅꯧꯕꯁꯤꯗ ꯂꯥꯛꯄ ꯑꯅꯤꯁꯤꯒꯤ ꯊꯦꯡꯒꯥꯏꯅꯔꯛꯄꯒꯤ ꯃꯔꯛꯁꯤꯗ ꯑꯍꯟ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯚꯤꯛꯇꯤꯝ ꯑꯣꯏꯗꯨꯅ ꯌꯥꯝ ꯋꯥꯅ ꯂꯩꯕꯁꯦ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝꯅ ꯊꯦꯡꯅꯕꯤꯒꯅꯤ ꯍꯟꯗꯛꯇ ꯁꯟ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯖꯃꯠ ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯩ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯀꯦꯁ ꯕ꯭ꯔꯣꯖꯦꯟ ꯃꯔꯥ ꯂꯩꯇꯕ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯂꯧꯇꯨꯅꯕꯗ ꯌꯥꯎꯈꯤꯗꯦ ꯃꯍꯥꯛꯄꯨ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯈꯨꯗꯛꯇ ꯊꯥꯗꯣꯔꯛꯎ ꯍꯥꯏꯅ ꯀꯣꯡꯕ ꯃꯈꯥ ꯅꯥꯟꯗꯩꯕꯝ ꯂꯩꯀꯥꯏ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯂꯥꯏꯅꯤꯡꯊꯧ ꯃꯣꯔꯤꯕ ꯁꯪꯂꯦꯟꯗ ꯐꯝꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯀꯦ.ꯑꯩꯆ. ꯕ꯭ꯔꯣꯖꯦꯟ ꯏꯔꯤꯕꯨꯡ ꯄꯨꯂꯤꯁꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯈ꯭ꯔꯒ ꯃꯉꯣꯟꯗ ꯁꯤꯔꯤꯕ ꯃꯔꯥꯜ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯅꯤꯡ ꯊꯪꯕꯗ M.D. ꯍꯁꯃꯠ ꯑꯂꯤ ꯂꯩꯔꯝꯕꯗꯒꯤ ꯃꯤꯌꯥꯝ ꯍꯧꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯒ ꯃꯤꯌꯥꯝꯅ ꯐꯨꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ M.D. ꯑꯃꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯇꯁꯦꯡꯅ ꯃꯍꯥꯛ ꯃꯔꯥꯜ ꯂꯩꯔꯝꯂꯕꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯀꯟꯈꯠꯂꯣꯏ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯑꯣꯏꯗ ꯃꯔꯥꯜ ꯄꯤꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯕ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯍꯥꯏꯈꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯇꯣꯞꯄ ꯂꯅꯥꯏ ꯑꯣꯏꯅ ꯃꯥꯅꯤ ꯍꯥꯏꯗꯅ ꯇꯧꯔꯦꯔꯒ ꯂꯅꯥꯏ ꯇꯥꯏꯅꯕꯤꯒꯅꯨ ꯃꯤꯌꯥꯝꯅꯤ ꯇꯧꯔꯤꯕ ꯊꯕꯛꯁꯦ ngarang narcotic and affairs of border police station manipurna akhanaba paw ama phongbadagi imphal district ki pukhau dolai thabi bazar dagi drug lalonba miyo ama fare hari faraba miyo adugi maming hol khomang dongel kawi chahi yakhairom sure lekhidraba ngamthang dongel gi machani hari mangondagi kani kg mari fagale hari narcotic and affairs of border police station manipurna case ama lokhotuna investigation chathaba hokraina police ki PRO gi cherol amana hari Langmaidong Dramatic Union amadi Manipur State Kala Academy na sinduna pangthokiba nifu suba kha Manipur Drama Festival gi fall lauthokre Eclipse Theatre gi play Lamza Parsuram na best production takre November gi tang 9 da manamathum yenthokani Numit mangani chathagadaba ahanba Saraisam Kulachandra Pidonu Sabi Ningsing Nupi Sumang Lila Festival Mekola Dramatic Union na sinduna ngasidagi Indira Gandhi Memorial Community Hall Mekola Kaithelda Hokre Hautopagi Tharamda Sumang Lila Council gi Advisor L Tarpon Lifetime President PS Gunachandra Sharma Theatre Director Case Jugindro Susaryake ngasi ahubu numita Malom Tulihal Awang Lekai Nupi Chaphat Thorang Lupki Lila Loibi Napom Utki Red Seal Division na PLA gi cadre ama Jurasampur gi Jo Weng dagi tha asigi atida fare hari PRO Defense ki cherol amana fagalaba cadre asigi maming bayang lamam tomba jai kunga taret apopa lekhidraba Jateswar Jurasampur gi toibong dagi ni hari Thamaban Kendra gi maraki mikhal asigi General Observer oidiba Sandeep Kumar Thunglare General Observer asi DC Office Imphal West ki Lamfelda leba office ta nungtilpung dagi mari fawba unaba yagani hari Jit Kundo Association of Manipur ki Chief Patron Kaisham Megachandra gi Thongalda Bom Pokai Hankiba Thodok adubu Jit Kundo Association Manipur na nungaitaba Fondroli atungda asigumba level thiba thodu ase thon biganu hari Hauzik sanabagi pau Ngasigi sanabagi pau ta SSU Singzamaina Young Physics Unit Lambungbu Maitiba Piduna Tarasuba Manipur State League Manga Suba Position Takre All Manipur Football Association Sinduna Imphagi Mapalkang Zebungda Tim Tara Nithuna Saryaduna Chathariba Tarasuba Manipur State League Manga Suba Position Gi Ngasi Kumalampak Artificial Turf Ground da Sanakiba Matchda Young Physics Unit Lambungbu SSU Singzamaina Goal Ani Sinoda Maitiba Piduna Manga Suba Position Takibani SSU Singzamaigi Maipapagi Goal Ani Adu S Dayanandana Ahan Bahaf Ki Apiba Matamgi Aha minute amada amadi L Gogo Chana ani subahaki marifu humdoi shuba minute janki match asida Young Physics Union lalamu makhogi sanaroi Y Sajidananda SS Rojikanta amadi SSU Singjamaigi N Sasikanta da referee na yellow card piduna warning tauki ayeng tare suba position gi damak nako na mumapal amadi Traukwa Kaithel ka tare suba position gi damak sanagani Mapan Suba Manipur Polo International Lagliba November Tang Kunithoi dagi Kumapan Fawba Mapalkang Zebung da Pangthokodriba sida Saruk Yananaba Manipur India Team B gi Sanaroi Tara Taruk Khangakraba matungda Sanaroi Taruk amaga khangadawri masi matangda ngasi Mapalkang Zebung da Pangthopa Paummisinga unabada Manipur Polo International gi Publicity Committee gi Chairman and Tombiras na haikibada handaki Manipur Polo International asida United States of America Australia England Thailand na chungbagi team yawgadawri haiki
Manipurna Puna medal Marifu Fangduna Suba Northeast India Cadet Junior and Senior Kickboxing Championship ke overall team champion oikre state mangagi nupa nupi sanarai chahumga kumangana saryaduna Kumalapak Indoor Stadium amadi boxing ring da chathariba Suba Northeast India Cadet Junior and Senior Kickboxing Championship ngasi lisingkre Luishin bagi tharomda NEA KO gi president su oiriba Deputy Speaker MK Presu Simre State Chief Information Commissioner TS Ibobi Manipur Legislative Assembly Secretary K Ichamgi President N. Rajendra NEAKOG General Secretary Biswajit Kapti Susaryake ngasi aroiba numit ki pangthokiba KG Yankhai Mathai Makhagi Low Kickta Manipurgi Mezek KG Humfutaret Makhagi Nupigi Full Contacta Manipurgi Surjabala KG Nifunipan Makhagi Nupagi Full Contacta Manipurgi Mithoi Henba KG Yankhai Mathogi Senior Man Full Contacta Manipurgi M Angamba Category Asiki KG Yankhai Tarukta Manipurgi Y Sana Jauba KG Humfuda Manipurgi G Dizamani KG Humfumangada Manipurgi S Momochana Gold Lokre Pangtholipa Championship Asida Manipurna Gold Humfu Silver Tarahumdoi Bronze Red Puna Medal Marifu Loduna Overall Team Champion Oike Assam na Gold Manga Silver Nipan Bronze Puna Medal Tarataruk Fangduna Overall Team Runners Up Takre Maghalaya na Gold Ani Silver Ani Bronze Puna Medal Tare Fangduna Subat Take District Mapanamadi Subdivision Anigi Football Sanarai Chambiga Nifuna Saru Yadana Ngasidagi Jahi Taramari Madi Taratare Makagi Nupamachagi State Inter-School Football Kumalampak Main Stadium the Hokre Audopaki Tharamda Affairs and Sports Ki Director W Bhaktaras Department Asigi Joint Director Case Pramodana Tharamapusing Oike Audopaki Tharamga Mari Rainana District Mapanamadi Subdivision Anigi Team Singna Mars Pass Satke Kumalampak Main Stadium the Sanakiba Jahi Taramari Makagi Metsta Jurasapur District Amadi Imphal West District Goal Moham Janadana Draw Chakre Jurasampur ki goal ahum adu Lal Simna Chanke Imphal West ki goal ahum aduna S Sagar MD Azad amadi Ronaldo na Chanke Atopa Mes amada Kangpopi Subdivision na Imphal East District pu goal taret anida maitiba pikre Kangpopi ki goal taret adu Kaigun Haung na ahum Hungau Sen na ani Chanke Atopa goal ani aduna Lengam Sen amadi Lanmin Thang na Chanke Imphal East ki goal ani aduna L Monglei amadi Y Azina Chanke Kumalapak Practice Field da Chanakiba Jahi Taratare Makhagi Ahanba Matchta Chandel District na Jiribam Subdivision bu goal ahum anida maitiba PK Chandel ki goal ahum adu Ronel Seltharing Marcio Mina Chanke Jiribam ki goal ani aduna Gaiham Nung amadi O Thoibana Chanke Anisuba Messi Sanakibeda Imphal East District na Kangpopi Subdivision bu goal manga sinoda maitiba PK Imphal East ki goal manga adu Krishnakanta amadi Case Tondon bana goal ani Chanke atoba goal aduna Nauchana Chanke ahum saba Messi Sanakibeda Ukrul District amadi Tamenglong District goal ani Chanaduna Draw Chakre Ukrul ki goal ani adu Tamringam amadi Paimina Chanke Tamenglong ki goal ani aduna Lalmit amadi Ngamlena Chanke All Manipur Carom Association is in the Sagoban Mainolek Taleba Multipurpose Community Hall da Cadet Sub Junior, Junior Senior Amadi Veteran Gate Nupa Nupi Sanarai Chamarom Nasaru Yadun Chathariba Kumanga Super State Level Age Group Carom Championship Ngasi Pangthokiba Sub Junior Girls ki Semi Final Match da TS Lindana TS Sardabu Maitiba Piduna Final Chankre Senior Women ki Pangthokiba Second Round da A Vidya Chanuna S Rani Balabu Maitiba PK Sub Junior Boys ki Sanakiba Semi Final Match da KSS Joseph na M Mahespu Amadi M Sadanandana KSS Dhaneshwar bu Maitiba Piduna Final Chankre Manipur Archery Association Asindana Kumalapa Sports Complex da Nupa Nupi Archer Yankhani Thoina Saru Yaduna Ngastagi Mapan Suba Mini Kuntra Suba Sub Junior Junior State Level Archery Championship Indian Round Fitari Cup Amadi Compound Men and Women Haukre Ngasi Pangthokiba 30+30 meter Indian Round Girls Individual da BCAC gi I Abishanana score Chatruka Nifu Taru Sai RC gi TS Samantana score Chatruka Tarataru Amadi Unit Asigi L Simana score Chamangaga Marfudra Taru Lauduna Ahanba Nisubamadi Ahum Suba Takre Unit Asigi Nupamachagi Pangthokiba ACE gi Nganthoiba Akoizamna score Chatruka Yankhai Taret YAC gi ke Boris na score Chatruka Yankhai Manga Amadi ACE gi Ningtiam na score Chatruka Yankhai Mari Fangduna Makomatang Taki Team Event gi Indian Round Girls da BCAC gi I Abeshana W Janita Case Roji Y Manjurika na point Lisingamaga Chatret Humfu Fangduna Ahanba ACC gi Sonia Laisram Lakshmi Laisram Tonjam Marcy TS Christina na point Lisingamaga Chani Tarataret Fangduna Anisubamadi VAA gi El Sofia Case Devia Karina Amadi Christina
Konsam na point Lisingamaga Chani Taramari Fonduna Om Subataki, category Asi in Pamachaki Pangtokiba ACE da point Lisingamaga Jamapan Taranitoy, BC AC na point Lisingama Chanipan Marfuda Taret, IT AC na point Lisingamaga Chanipan Kunipan Fonduna Makomatang Taki, 50 plus 50 meter recurve girls individual da Sai RCG U Lanjenpi na point Jamanga Humbudra Nipan Nupamachagi da NSA gi TS Rohit na point Chatruka Yankai Mari Fangduna Ahanbataki category Asigi compound girls da VAA gi T Susitra na score Chatruka Nifugo Taruk Nupamachagi da unit Asigi Arvin Lastrom na score Chatruka Kuntrahumde Fangduna Ahanbatakre Ngasino Mugyoba Ingasay Pau Pizari ICAR lamfe patagi fangba pawi matung ina ngasi khwaidagi saba si degree Celsius kuntaruk dasmik marini khwaidagi ingmana degree Celsius tara manga dasmik marini nungsita yawa isimagi chang ayukta chada marfudra nungtildana chada yakai ganipan nungjugi chang millimeter sunyani Veslapda maru bapa mukana pizari National Highway the Chathariba economic blockade asida panduna leriba gari singi matik chaba security pinanaba Manipur High Court na khangankre BJPSC Manipur Thugaiba Pamba Misimina Amadi Mehula Kok Thoanba Party ni Miyamna Jackson Bio Haina Deputy Chief Minister Kakagamna Fondokre Amadi Interlocutor RN Ravina Anderson IM Amadi Bharat Sarkar ge Peace Accord na Karup Amatagi Mayokta Leiroi Amadi Gimlo Nabas State Singi territorial boundary Kaheloi Haidi ISTV Manipuri Pau Mata Susinjari Mienta Vibiswa Bukana Rumjari